Midday meal scheme ge MAKHA da LEINGAK ke school singda Chak Thongba cook singi PIPHAM THOKPA tha tara manga ge KHUTSHUMAN AMADI cook singda tha gi PIRIBA HONORARIUM ase LUPA LISHING tarukta HENGATPIDRABADI cook singna Chak Thongba Leppagi Khongjang Changshillagni HAIRI ngarang nungthel thobal athopam da pangthokpa paugi mifam amada All Manipur Midday Meal Workers Union Thobal Branch ke Secretary L Litari na hai Haukiba kumja English ingani sukna mangadagi hauna LEINGAK school added primary amadi upper primary school singda midday meal scheme ge makada angang sing chanaba chak thongduna lakle hauziki matamda cook amada thagi khutsumal suknage lupa lising amakhak pibase yamna pimale maramaduna cook singe khutsumal ase lupa lising tarukta hengatpiyo aduga hauzik cook singe thatara mangage khutsumal pibidana leiriba ase athubada pithokpiyo haina mahakna phongdokhe cook sing na taliba demand ase PIRIBA fauba ngasidagi Chak Thongba Leppagi Khongjang Changshillagni hore maraksida school ge headmaster headmistress sing na anova cook nektuna Chak Thonghalamlabadi madugi afafatagi tek chak pumnamak masa na pusagadabani haina cook sing na Jackson watam nakle Kuga madalising ama khaktibiba matamdi ojama ga chap manana puba ase aikhoina documentic ngaijade pende maramaduna athuba matamda aikhogi onegamji hengatpiu haina aikhoina jedio amadi DC amdi midday meal office kuding makta aikhoi chemi madan pisimba loinana kang kunga manga dagi aikhoi kuksingna iskun kuding makta gi chak thongba lepa haina aikoi media gi thongda hanna su thamjari loinana tawsu thamsu thangini thongbasu yagroi maramdi aikoi gi oneram hek hengatiba makai aikoi achauba khongjang kaya sangsinggini asina maru oiraga aikoi koksingi aduki mati wana hona jarakoi maman ngasi bawde engagement haina thambibase aikoi kokki aduki mati ngaijadaba pendaba oi maramaduna aikoi regular su tahanbiu haibo phamjo aikoi na thamjage loinana jedio amadi aikoi DC amadi midday minna aikoi worker singsibu cook singbu nuksibiu amadi mateng pangbiu haibo phamse hanna thamjage